Class 11 की हिस्ट्री लाइरिक्ता कुकी की मरमदा लाना यावरिबा वाफम सुमथोकदबने महेश्वर काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेमना फोंगबा क्लास 11 की हिस्ट्री ऑफ मणिपुर हाइरिबा लाइरिक असिदा कुकी सिंह प्री हिस्टोरिक मतमदगे मणिपुर दा लाइरखिबनी हाइना यावरिबा वाफम यानिंगदबगा लोइनना अथुबा मतमदा यावरिबा वाफम असे चुमथोकनबा पॉलिटिकल एक्टिविस्ट महेश्वर थौनाउजमना एजुकेशन मिनिस्टर टीएस बसंत कुमार दा तक्सनख्रे ngasi Maheswar Thaunaujamna Education Minister ga unaduna aiba cherol ama piduna asoiba aranba wafam ase semdokna bataksan khe Education Minister TS Basanta Kumar ga unaraba matung pawgi mifam amada Maheswar na hai lairik asida yauriba wafam ase aranba oibana hauji class 11 gi mahiroi singna tamnariba lairik ase ngasi nong manini gi manungda thingjinna ba thabak laukhatlagani haibage thajaba pirakhi haire Maheswar na hai lairik asigi lamai mapan subada yauriba di kuki saiba topic asida yauriba wafam ase yumpham yaudaba mahiroi singbu aranba maikeida puba yaba thawong ne manipur da kuki sing kuntra ga humdoi suba edigi mamangdage lairamba kanglup ni haidiba lairik asibu iriba iba Dr. M Kauba made aiba BS Saramana wafam asi matau karamna haibanu haibadusu sengdokpi wai ke mahangna makha taraduna manipur da lairamkhiba British ki Major General Sir James Johnstone na iramkhiba Manipur ND Naga Hills kauba lairik asigi laimai nifuga mangada kuki singasi kumja lising amaga chanipan kuntra dage lising amaga chanipan nifu phawbagi manungda lakhibani haina palle nakal amaromda Anglo Kuki War 1917-1919 hariba lan ase thokiba laite haina Ministry of Home Affairs na lauthokiba laikhrebaso sasinaba lan famasige matangda Delhi University ki MA History syllabus ta tamlamkhiba laibak thibani haike Kuki aiba jangkhomang guite amade thongkholal haukim na iba lairik ase laibak ase gi masak na iba university amada tamlamba sina manipur gi puwari bu malemda lana sandokna ba chauba maram mama oire lairik ase tamlam liba Delhi University da su athuba matamda waka cherol langkhatuna aranba yumpham yaudaba lairik ase thingjin bina ba khongthang laukhalaga ni haina su RPI Athawale gi National Secretary Maheswar Thaunaujamna makhata na phongdokhe